ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅꯤ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯊꯔꯣꯏꯅꯦꯕ ꯃꯌꯥꯝ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯆꯥꯔꯣ ꯍꯥꯏꯔꯦ ꯑꯗꯣ ꯆꯦꯂꯦꯟꯖꯁꯨ ꯇꯧꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯆꯦꯂꯦꯟꯖꯁꯨ ꯇꯧꯔꯣ ꯑꯗꯣ ꯊꯔꯣꯏꯁꯦ ꯊꯣꯡꯕ ꯃꯌꯥꯝ ꯀꯃꯦꯟꯇ ꯆꯥꯔꯣ ꯑꯗꯨꯗꯩ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯍꯥꯏꯕ ꯑꯗꯣ ꯄꯨ ꯂꯥꯛꯑꯦ ꯃꯌꯥꯝꯁꯤꯗ ꯃꯍꯤ ꯂꯩꯔꯦ ꯍꯋꯥꯏꯗ ꯀꯩꯅꯣꯗꯣ ꯃꯥꯜꯂꯦ ꯄꯀꯣꯔꯥꯗꯣ ꯄꯀꯣꯔꯥ ꯊꯣꯡꯕ ꯃꯥꯜꯂꯦ ꯑꯗꯨꯗꯒꯤ ꯁꯤ ꯕꯣꯔꯥ ꯀꯩ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯤ ꯕꯣꯔꯥꯁꯦ ꯅꯠꯇꯦ ꯀꯔꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯕꯣꯔꯥꯅꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯅꯥ ꯉꯝꯒꯦ ꯌꯦꯡꯅꯔꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯌꯦꯡꯁꯤꯕꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯊꯔꯣꯏꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯅꯤ ꯃꯁꯤꯡ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯣ ꯃꯁꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯆꯞ ꯃꯥꯟꯅꯅ ꯊꯤꯗꯣꯛꯏꯅꯦꯕ ꯑꯗꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯆꯥꯛꯁꯤꯁꯨ ꯑꯣꯟꯕꯅꯦꯕ ꯇꯦꯡꯀꯣꯠꯇ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯗꯣ ꯑꯣꯟꯕꯅꯦꯕ ꯑꯗꯨꯗꯣ ꯑꯣꯜꯂꯒ ꯊꯝꯃꯦ ꯃꯍꯤꯁꯤꯕꯨꯗꯤ ꯃꯌꯥꯝ ꯀꯥꯎꯟ ꯇꯧꯗꯦꯕ ꯑꯗꯣ ꯍꯥꯎꯇꯧ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯣ ꯊꯝꯃꯒꯦ ꯃꯍꯤꯁꯦ ꯁ꯭ꯋꯥꯏ ꯄꯨꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯍꯧꯔꯁꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯎꯅ ꯇꯧꯔꯁꯦ 3 ꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯥꯔꯠ ꯇꯥꯏꯃꯔꯗꯣ ꯊꯝꯗꯕꯤꯗ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯅ ꯇꯧꯔꯁꯦ ꯌꯥꯏ 3 2 1 go mahal ya itu salah Nam tharo ni ngambi ni ngambi. ꯗꯣ ꯃꯃꯥꯡꯗ ꯑꯩꯅ ꯆꯥꯖꯥꯟ ꯁꯥꯈꯤꯕꯗꯨꯒꯤ ꯈꯔ ꯔꯤꯚꯦꯟꯁ ꯇꯧꯕꯅꯦꯕ ꯊꯔꯣꯏꯁꯦ ꯑꯩ ꯑꯗꯨꯝ ꯄꯣꯛꯄꯅꯦ ꯍꯟꯗꯛꯇꯤ ꯀꯥꯗꯦ ꯂꯣꯏ ꯆꯦꯛ ꯇꯧꯅꯅꯤꯀꯣ
Voilà. Ouais. Ouais. Ah ouais. 부당을 지으시니 매매. Ai 매매. Nam anh ngầm nhé. Độ. Thôi chị. 니가 왜 가장 아까 보면 아무 야오래도. 아, 왜 시기대. 너 진짜 권인을 통문해 봐. 너. 근데 시 통문제 가만히 한데 타로 좀 통례 팥버도 마치디 보톡 때문에 ngâu 하오래 하오 하오더라. 또 보호래 하. 너 마망다 이 다산 사게 베이비. 그러면 엑셀런시 까리버도 타로지 84 super. not 86 minus 74 ado aina time to hela kareba ado